MLA ama COVID-19 laikidre ahumlak hana senaida DMK dagi MLA oina karaklaba J Anwasa Hagan COVID-19 na maram oiraga ngase yuk laikidre saknairba miyo isi thasigi sachat anida Rela Institute and Medical Center gi ICU da emit tawduna laying sa thaba hokibane thasigi sachat ahum dagi ventilator amadi mathau taba punamak sizinaduna laina asidigi phagalaknaba doctor singna kanna hotnaraba sukan magam khidabane mahak matam kya gi mamang gi kidney gi anaba lairaknaba miyoini mahakna laikidaba sida state asigi CM Idapati ke Palaniswamy gi tweet ki kuthangda noaitaba phungdorokli DMK gi president MK Stilin MLA asina laikidaba noaitaba phungdopaga loinana mahakna naramdai miku phawba COVID-19 na wahalaba miyam gi damakta thamoi sengna mateng kaya pangduna thabak toramba lusingba mani haina su phungdokhi ngasigi maru oibo content mayam da share tawjage Dr. Phukiba SIN suspend tokre Dr. Singna hanglangli khulai paiba khaktana COVID-19 lanthengnaba ngamladara Ayush ki specialist Dr. Ningthau Khongjam haraba phubda senaba Manipur Police ki SIN ngarang lengak na suspend tokre Tengnoupal district ki SPTS Bikramjit na thokiba tongan ba order ani de suspend tokrobe SIN adudi hauji napta attest tawduna leiba Tengnoupal district police ki SI Khongdrom Bungsa amadi SI Bikram Khongdom mayumni order sigi matungina makhoi ani suspend leidingai manungda Tengnoupal district police ki reserve line da leiduna ayaba yaudani headquarter thadokpa yaroi haidi amaramda thasigi sajat tarek ki numidangna quarantine center da mathau toruraga mayumda halakpagi lambi da doctor amabu tamthina purakpagi thawong asi PSC Kumbongi staff singna akan mamong da condemn tokre thawong adu yaningdaba phongdoktuna ngasi PSC Kumbongi staff singna wokat mifam phongkre wokat mifam sida saruk yakiba PSC Kumbongi MO in charge Dr. S Razona hai Dr. Haraba Kumbong PSC gi Ayush ki medical officer ni Mark Johnston da hangliba quarantine center yauna center kharada MO in charge oina leibani saliba thasigi sijatareta Dr. Haraba Mark ki mathau loiraduna mayumda halakpagi lambida police personnel kharana tamthina phubiram khibane Dr. Phubda senaba police personnel sing sairak pigdabani haiki wakat mifam adu da khulai paiba khaktana COVID-19 lanthengnaba ngamladra haina thaba plate card kaya yauna Dr. Phuba police matik saba sairak piyu Dr. Phuba condemn tawi haiba plate card sing season ki haidi aduga government of Manipur COVID-19 command control room dagi pung tere taba matam na ngasigi press release number 75 da thadorakpada miyoy ani amagasu nauna COVID-19 positive oide haidi miyoy asingsi sahi kunga mathoi amana sahi kunga mangani makhoi nupi ngatani aduga makhoi si BRDL Jenims da COVID-19 positive oi habasi khibani akhoy makhoi se ji Farzol district gi ni su haidi aduga makhoi si atop state gi halakpa miyoy ngatani aduga makhoi gi haksang stable oidi aduga makhoi je hauji COVID care facility Imphal da ship tawkhre aduga apun ba hauji Manipur da nari mi gi masingsi positive oire bi sahung taraga mathoi sure active case na Taniga ni pukuni pan sukure haidi